ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯄꯟꯊꯧꯔꯛꯂꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯂꯩꯇꯅ ꯊꯥꯖꯕ ꯋꯥꯔꯤ ꯄꯔꯤꯡꯗ ꯉꯁꯤꯁꯨ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯆꯔꯤ꯫ ꯉꯥꯏꯈꯤꯅꯤ ꯃꯇꯝꯗꯣ 5ꯁꯨꯕ ꯇꯥꯡꯀꯛ꯫ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯗꯅ ꯀꯔꯤ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯁꯨꯕꯣꯜ ꯉꯁꯤꯗꯤ ꯁꯤꯂꯣꯡ ꯊꯥꯗꯣꯛꯂꯝꯂꯒ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯃꯇꯝꯗ ꯌꯨꯝꯗꯤ ꯌꯧꯗ꯭ꯔꯤ꯫ ꯂꯝꯕꯤꯗ ꯕꯁ ꯇꯣꯡꯅ ꯇꯣꯡꯅ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤꯉꯩꯗꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯈꯤ꯫ ꯁꯨꯕꯣꯜꯗꯣ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯗ ꯎꯡꯂꯤꯉꯩ ꯐꯣꯟ 2-3 ꯂꯥꯛꯄꯗꯣ ꯃꯍꯥꯛ ꯇꯥꯈꯤꯗꯦ꯫ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯧꯔꯛꯄꯗꯒꯤ ꯁꯨꯕꯣꯜꯗꯣ ꯐꯣꯟ ꯄꯥꯏꯈꯠꯂꯦ꯫ ꯐꯣꯟ ꯍꯦꯛ ꯄꯥꯏꯈꯠꯄꯒꯗꯤ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯇꯥꯃꯣ, ꯂꯩꯍꯥꯎꯒꯤ ꯃꯄꯥꯗꯨ ꯂꯩꯇ꯭ꯔꯦ." ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯁꯨꯕꯣꯜꯅ, "ꯍꯥ? ꯀꯔꯤꯅꯣ ꯑꯣꯟꯊꯣꯛꯅ ꯊꯥꯖꯈꯤꯗꯦꯗ? ꯑꯅꯥꯕꯗꯣ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯈꯤꯕ꯭ꯔꯥ?" ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯐꯤꯕꯝꯗꯤ ꯈꯔ ꯂꯨꯈ꯭ꯔꯦ. ꯌꯥꯝꯅ ꯀꯟꯅꯗꯤ ꯑꯩꯁꯨ ꯍꯣꯠꯅꯕꯅꯦ. ꯄꯩꯁꯥꯁꯨ ꯐꯅꯌꯥꯝꯅ ꯂꯣꯏꯔꯦ. ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯑꯩꯁꯨ ꯄꯥꯡꯈꯤ. ꯄꯩꯁꯥ ꯀꯣꯟꯅꯗꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯏꯪꯈꯣꯜꯗꯣ ꯃꯇꯦꯛ ꯑꯃꯁꯨ ꯌꯣꯟꯈ꯭ꯔꯦ. ꯈꯪꯗꯦ ꯇꯥꯃꯣ, ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ. ꯅꯪ ꯍꯌꯦꯡ ꯄꯨꯡ ꯀꯌꯥꯗ ꯌꯧꯔꯛꯀꯗꯒꯦ?" ꯁꯨꯕꯣꯜꯅ ꯑꯃꯨꯛ ꯈꯨꯝꯃꯤ, "ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯡ 9-10 ꯑꯗꯥꯏꯗ ꯌꯧꯔꯛꯀꯗꯕ ꯃꯥꯜꯂꯦ." "ꯇꯥꯃꯣ, ꯅꯪ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯑꯣ. ꯅꯅꯥꯎ ꯃꯊꯥ ꯁꯥꯕꯅ ꯂꯣꯏꯔꯦ. ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯇꯥꯃꯣꯒ ꯄꯨꯟꯅ ꯑꯃꯨꯛꯇ ꯈꯟꯅꯁꯤ." ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯂꯒ ꯄ꯭ꯔꯦꯝꯖꯤꯠ ꯐꯣꯟ ꯊꯝꯈ꯭ꯔꯦ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯕꯣꯜꯗꯣ ꯉꯁꯥꯏ ꯋꯥꯏꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯊꯝꯕꯥꯜꯒꯤ ꯋꯥꯈꯜꯗ ꯉꯥꯎꯔꯒ ꯂꯥꯛꯆꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯅꯥꯎꯅꯨꯄꯥꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯀꯌా ꯑꯃ ꯇꯝꯂꯛꯄꯗꯨꯅ ꯃꯍꯥꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯁꯨꯝ ꯍꯦꯜꯂꯛꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯤ꯫ ꯂꯩꯍꯥꯎꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯁꯨ ꯈꯜꯂꯤ꯫ ꯃꯅꯥꯎꯅꯨꯄꯥꯅ ꯊꯦꯡꯅꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕꯗꯨꯒꯤ ꯃꯔꯝꯗꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯑꯁꯨꯝ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯁꯨꯕꯣꯜꯁꯨ ꯃꯅꯤꯄꯨꯔ ꯌꯧꯔꯦ꯫ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔ ꯌꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯌꯨꯝꯗ ꯍꯦꯛ ꯆꯪꯂꯛꯄꯒꯗꯤ ꯃꯅꯥꯎꯅꯨꯄꯥ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯌꯨꯝꯗ ꯃꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯕꯤꯔꯝꯃꯤ꯫ ꯃꯃꯥꯅ ꯄ꯭ꯔꯦꯝꯖꯤꯠꯇ ꯉꯥꯡꯂꯤꯕꯗꯣ ꯑꯇꯩ ꯃꯔꯝ ꯑꯃꯠꯇꯒꯤ ꯅꯠꯇꯦ, ꯃꯍꯥꯛꯅ ꯂꯩꯍꯥꯎꯗ ꯃꯇꯦꯡ ꯄꯥꯡꯂꯨꯕ, ꯃꯈꯣꯏꯒꯤ ꯃꯄꯥ ꯅꯥꯕ ꯃꯇꯝꯗ ꯄꯩꯁꯥ ꯀꯌా ꯑꯃ ꯄꯤꯔꯨꯕꯗꯨꯒꯤ ꯃꯔꯝꯗꯅꯤ ꯃꯃꯥꯅ ꯇꯠꯇꯅ ꯉꯥꯡꯂꯤꯕ꯫ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯃꯥꯅ ꯋꯥ ꯉꯥꯡꯕ ꯃꯇꯝꯗ ꯀꯌా ꯀꯟꯅ ꯈꯨꯝꯂꯝꯗꯕꯅꯤ꯫ ꯌꯥꯝꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯉꯥꯡꯂꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯈꯨꯝꯂꯦ꯫ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯃꯍꯥꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯃꯃꯥ, ꯅꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯅꯠꯇꯦ. ꯅꯍꯥꯛꯁꯨ ꯃꯐꯝ ꯑꯁꯤꯗ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯗꯒꯤ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯈꯤꯕꯅꯤ. ꯅꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯕꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡꯒꯤ ꯃꯤ ꯑꯣꯏꯔꯛꯄꯒꯦ? ꯅꯈꯣꯏꯒꯤ ꯑꯥꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯊꯕꯛ ꯇꯧꯕ, ꯄꯩꯁꯥ ꯄꯥꯏꯕ ꯃꯤ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯁꯥꯎꯅꯤꯡꯕ ꯍꯦꯟꯈꯤꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯃꯃꯥꯒꯤ ꯃꯥꯌꯣꯛꯇ ꯑꯗꯨꯝꯅ ꯉꯥꯡꯂꯣꯏ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯑꯗꯨꯝꯅ ꯈꯨꯝꯂꯨꯕꯗꯒꯤ ꯃꯃꯥꯗꯣ ꯄ꯭ꯔꯦꯝꯖꯤꯠꯇ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯑꯩꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ. ꯑꯩꯅ ꯌꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ. ꯌꯨꯝꯁꯤꯗ ꯀꯅꯥꯃꯠꯇꯅ ꯑꯩꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯕ ꯌꯥꯔꯣꯏ. ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯂꯕꯗꯤ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ. ꯑꯗꯨꯒ ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯋꯥ ꯉꯥꯡꯂꯕꯅꯤꯅ ꯅꯍꯥꯛ ꯍꯌꯦꯡꯗꯒꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄꯁꯨ ꯌꯥꯔꯣꯏ. ꯃꯈꯣꯏꯒꯤ ꯊꯕꯛ ꯊꯧꯔꯝ ꯑꯃꯠꯇꯗ ꯅꯪꯅ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯌꯥꯔꯣꯏ. ꯅꯪ ꯉꯁꯤꯗꯒꯤ ꯌꯨꯝꯗꯒꯤ ꯍꯦꯛ ꯊꯣꯛꯄꯒ ꯑꯩꯅ ꯀꯩꯗꯧꯒꯦ ꯌꯦꯡꯉꯨ" ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇ ꯌꯥꯝꯅ ꯀꯟꯕ ꯋꯥ ꯉꯥꯡꯂꯛꯈꯤ꯫ ꯄ꯭ꯔꯦꯝꯖꯤꯠ ꯌꯥꯝꯅ ꯁꯥꯎꯅ ꯏꯃꯨꯡ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕꯁꯤꯡ ꯑꯗꯣ ꯁꯨꯕꯣꯜꯅ ꯍꯜꯂꯛꯄꯗ ꯂꯣꯏꯅ ꯇꯥꯏ꯫ ꯃꯍꯥꯛ ꯁꯪꯒꯣꯏ ꯃꯔꯨꯝꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯣ ꯂꯨꯝꯂꯒ ꯇꯥꯈꯤ꯫ ꯄ꯭ꯔꯦꯝꯖꯤꯠ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯨꯕꯣꯜꯁꯨ ꯄꯔꯞ ꯄꯔꯞ ꯆꯪꯂꯛꯏ꯫ ꯁꯨꯕꯣꯜ ꯍꯦꯛ ꯆꯪꯂꯛꯄꯒ ꯃꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ. ꯅꯈꯣꯏ ꯑꯅꯤ ꯄꯥꯔꯒ ꯍꯟꯗꯛꯇꯤ ꯅꯪꯁꯨ ꯉꯥꯎꯕ ꯌꯥꯎꯔꯦꯅꯦ. ꯅꯅꯥꯎ ꯅꯨꯄꯥꯅ ꯄꯨꯗꯅ. ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯗꯕ ꯊꯕꯛ ꯌꯥꯝꯅ ꯇꯧꯏ. ꯅꯪ ꯍꯜꯂꯛꯂꯕꯅꯤꯅ ꯅꯪꯅ ꯈꯔ ꯁꯦꯟꯅꯧ, ꯈꯔ ꯉꯥꯡꯉꯨ. ꯅꯪꯒꯤ ꯅꯄꯥꯗꯤ ꯇꯤꯜꯒ ꯆꯞ ꯃꯥꯟꯅꯕꯅꯤ. ꯃꯥꯅ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯥꯁꯦ ꯉꯥꯡꯕꯒꯤ ꯋꯥꯗꯤ ꯑꯣꯏꯗ꯭ꯔꯦ. ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ, ꯃꯔꯝ ꯆꯥꯗꯅ ꯂꯩꯍꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯅ ꯍꯦꯛ ꯆꯠꯂꯤꯗꯣ ꯆꯠꯀꯅꯨ ꯍꯥꯏꯌꯨ. ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯦꯛ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯥꯁꯨ ꯅꯤꯡꯉꯝꯂꯣꯏ ꯍꯥꯏꯌꯨ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯌꯥꯝꯅ ꯀꯟꯅ ꯁꯨꯕꯣꯜꯗ ꯍꯥꯏꯔꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯊꯧꯒꯟꯗꯅꯕ ꯁꯦꯟꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯁꯨꯕꯣꯜꯅ ꯀꯥꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯎꯪꯂꯒ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯁꯨꯕꯣꯜꯅ ꯃꯅꯥꯎ ꯅꯨꯄꯥꯕꯨ ꯊꯦꯝꯃꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯁꯨꯕꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏ, ꯇꯥꯃꯣ, ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ? ꯂꯩꯍꯥꯎ ꯈꯣꯏꯗ ꯆꯠꯄꯁꯨ ꯌꯥꯔꯔꯣꯏ ꯍꯥꯏ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛꯇꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ? ꯃꯃꯥꯅ ꯇꯧꯔꯤꯁꯦ ꯌꯥꯝꯅ ꯄꯦꯟꯗꯦ꯫ ꯅꯣꯡꯃ ꯅꯤꯡꯉꯝꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯑꯩ ꯌꯨꯝꯗꯒꯤ ꯁꯣꯏꯗꯅ ꯃꯥꯡꯕ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯁꯨꯕꯣꯜꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ, ꯌꯨꯝꯗꯒꯤ ꯃꯥꯡꯒꯦ, ꯌꯨꯝꯗꯒꯤ ꯆꯠꯀꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯤ ꯍꯥꯏꯒꯅꯨ꯫ ꯃꯃꯥꯅ ꯐꯅ ꯉꯥꯡꯂꯕꯁꯨ ꯅꯪꯒꯤꯗꯃꯛ ꯅꯌꯥꯝꯕ ꯑꯩ ꯂꯩꯔꯤ꯫ ꯅꯪ ꯀꯔꯤꯃꯠꯇ ꯋꯥꯒꯅꯣ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯕ ꯀꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯐꯥꯎꯕ ꯅꯌꯥꯝꯕꯅ ꯁꯤꯜꯂꯛꯂꯣꯏ꯫ ꯅꯪꯒꯤ ꯑꯐꯕ ꯂꯝꯕꯤꯇꯅꯤ ꯅꯌꯥꯝꯕꯅ ꯄꯥꯝꯂꯤꯕ꯫ ꯃꯃꯥꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯅꯪꯒꯤꯗꯃꯛ ꯅꯌꯥꯝꯕ ꯑꯩꯅ ꯆꯥꯎꯊꯣꯛ ꯆꯥꯎꯅ ꯂꯦꯞꯂꯤ꯫ ꯃꯃꯥꯒꯤ ꯃꯥꯡꯗ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯅꯪꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯊꯥꯒꯅꯤ꯫ ꯁꯨꯕꯣꯜꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯄ꯭ꯔꯦꯝꯖꯤꯠ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕ ꯃꯈꯩ ꯀꯞꯄꯦ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯁꯨꯕꯣꯜꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯅꯪꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯏꯅ ꯐꯪꯖꯕꯁꯦ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯔꯕꯅꯣ ꯑꯩꯁꯦ꯫ ꯅꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯉꯁꯤ ꯑꯩ ꯀꯌꯥꯗ ꯋꯥꯔꯝꯒꯗꯕ꯫ ꯇꯥꯃꯣ ꯂꯩꯕꯒꯤ ꯉꯁꯤ ꯑꯩꯅ ꯆꯥꯎꯊꯣꯛꯆꯕꯅꯤ, ꯉꯁꯤ ꯑꯩꯅ ꯅꯣꯛꯆꯕꯅꯤ꯫ ꯇꯥꯃꯣꯒꯤ ꯋꯥꯍꯩ ꯑꯗꯨꯅ ꯅꯅꯥꯎꯕꯨ ꯌꯥꯝꯅ ꯄꯦꯜꯍꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠ ꯀꯞꯂꯛꯏ꯫ ꯃꯅꯥꯎ ꯅꯨꯄꯥꯅ ꯀꯞꯂꯤꯕꯗꯣ ꯁꯨꯕꯣꯜꯅ ꯊꯦꯝꯖꯤꯜꯂꯤ꯫ ꯁꯨꯕꯣꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯒꯤ ꯂꯩꯍꯥꯎꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯃꯠꯇ ꯌꯩꯈꯥꯏ ꯊꯤꯡꯒꯥꯏꯕ ꯊꯣꯛꯍꯜꯂꯣꯏ꯫ ꯅꯌꯥꯝꯕꯅ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯟꯒꯅꯤ꯫ ꯅꯍꯥꯛ ꯂꯥꯏꯔꯤꯛ ꯄꯥꯕꯗꯤ ꯂꯦꯞꯄ ꯌꯥꯗꯦꯀꯣ꯫ ꯂꯥꯏꯔꯤꯛꯁꯨ ꯀꯟꯅ ꯄꯥꯒꯗꯕꯅꯤ꯫ ꯅꯌꯥꯝꯕꯅ ꯃꯪꯖꯔꯤꯕ ꯅꯪꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯣ ꯑꯗꯨꯃꯇꯪꯗꯤ ꯅꯪ ꯅꯌꯥꯝꯕꯒꯤ ꯃꯤꯠꯇ ꯎꯍꯜꯂꯨꯀꯣ꯫ ꯃꯅꯥꯎ ꯅꯨꯄꯥꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ, ꯇꯥꯃꯣ, ꯑꯩꯅ ꯉꯁꯤ ꯋꯥꯁꯛꯂꯤꯕꯁꯤꯅꯤ꯫ ꯇꯥꯃꯣꯒꯤ ꯃꯤꯠꯃꯥꯡꯗ ꯉꯁꯤ ꯑꯩꯅ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯣ ꯁꯣꯏꯗꯅ ꯎꯍꯟꯒꯅꯤ ꯇꯥꯃꯣ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠ ꯃꯃꯥꯅ ꯊꯤꯡꯈꯤꯕ ꯑꯗꯨꯅ ꯌꯨꯝꯗꯒꯤ ꯊꯣꯛꯄ ꯌꯥꯈꯤꯗ꯭ꯔꯦ꯫ ꯀꯣꯂꯦꯖ ꯐꯥꯎꯕ ꯀꯥꯍꯟꯗ꯭ꯔꯦ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯗꯣ ꯌꯨꯝꯗ ꯑꯁꯨꯝ ꯂꯩꯍꯜꯂꯦ꯫ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯊꯣꯛꯇꯕ ꯁꯥꯔꯕꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯗꯤ ꯁꯨꯕꯣꯜꯅ ꯂꯣꯟꯅ ꯁꯤꯜꯂꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯇꯣ ꯂꯩꯍꯥꯎꯒꯤ ꯃꯅꯥꯛꯇ ꯊꯥꯏ꯫ ꯂꯩꯍꯥꯎ ꯈꯣꯏꯒꯤ ꯃꯄꯥꯒꯤ ꯁꯣꯔꯥꯠ ꯌꯧꯗ꯭ꯔꯤ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯩꯁꯥꯇꯕꯨ ꯑꯣꯏꯔꯕꯁꯨ ꯃꯇꯦꯡ ꯄꯥꯡꯂꯨꯅꯕ ꯍꯥꯏꯗꯨꯅ ꯁꯨꯕꯣꯜꯅ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯂꯣꯟꯅ ꯂꯣꯟꯅ ꯊꯥꯏ꯫ ꯃꯔꯛ ꯃꯔꯛꯇꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯄꯣꯠ ꯑꯃꯠꯇ ꯂꯩꯔꯨꯒꯦ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯂꯩꯍꯥꯎ ꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯂꯩꯍꯥꯎꯕꯨ ꯀꯌꯥꯗ ꯅꯨꯡꯁꯤꯖꯕ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕꯗꯨ ꯈꯪꯕꯅꯤꯅ ꯁꯨꯕꯣꯜꯅꯁꯨ ꯃꯅꯥꯎ ꯅꯨꯄꯥꯒꯤꯗꯃꯛ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯃꯈꯣꯏ ꯑꯅꯤꯇꯕꯨ ꯊꯨꯡꯅꯖꯔꯕꯗꯤ ꯀꯥꯏꯅꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ꯫ ꯄ꯭ꯔꯦꯝꯖꯤꯠꯅ ꯌꯨꯝꯗꯒꯤ ꯐꯥꯎꯕ ꯊꯣꯛꯇꯕ, ꯀꯣꯂꯦꯖ ꯐꯥꯎꯕ ꯀꯥꯗꯕ ꯃꯇꯝ ꯑꯗꯣ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯃꯛꯇꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯀ꯭ꯂꯥꯁ 10 ꯀꯥꯕꯤꯅꯤ ꯃꯍꯥꯛꯄꯨ ꯇꯨꯏꯁꯟ ꯇꯧꯕ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄꯔꯛꯏ꯫ ꯄ꯭ꯔꯦꯝꯖꯤꯠ ꯈꯛ ꯌꯥꯈꯤꯗꯦ꯫ ꯌꯥꯗ꯭ꯔꯕꯁꯨ ꯃꯃꯥꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯍꯥꯛꯅ ꯇꯨꯏꯁꯟ ꯇꯝꯕꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯅ ꯃꯍꯥꯛꯄꯨ ꯇꯨꯏꯁꯟ ꯇꯧꯍꯜꯂꯤꯕꯗꯣ ꯋꯥꯈꯜ ꯑꯃꯗ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯃꯁꯛ ꯃꯇꯧꯁꯨ ꯑꯗꯨꯝ ꯌꯥꯏ꯫ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗꯤ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯏꯃꯨꯡꯅꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅꯤꯡꯕꯒꯤ ꯅꯃꯥꯗ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯗ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯇꯨꯏꯁꯟ ꯇꯝꯍꯟꯕꯅꯤ꯫ ꯄ꯭ꯔꯦꯝꯖꯤꯠꯅꯗꯤ ꯅꯨꯄꯤꯗꯨꯗ ꯀꯔꯤꯁꯨ ꯈꯟꯕ ꯅꯠꯇꯦ꯫ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯗꯦ꯫ ꯃꯍꯥꯛꯀꯤ ꯂꯥꯏꯔꯤꯛ ꯇꯥꯛꯐꯝ ꯊꯣꯛꯄ ꯇꯥꯛꯏ꯫ ꯇꯥꯛꯄ ꯂꯣꯏꯔꯒ ꯁꯨꯝ ꯊꯥꯈꯤ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯂꯥꯛꯄ ꯈꯨꯗꯤꯡꯒꯤ ꯄ꯭ꯔꯦꯝꯖꯤꯠ ꯂꯩꯇꯕ ꯃꯇꯝꯗ ꯃꯃꯥꯅ ꯍꯦꯛ ꯍꯦꯛ ꯂꯪꯅꯩ, ꯅꯪꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯧ ꯑꯣꯏꯔꯗꯧꯅꯤ ꯍꯥꯏꯗꯨꯅ꯫ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯀꯌా ꯑꯗꯨꯅꯁꯨ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯥꯁꯨ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯍꯥꯛꯁꯨ ꯄ꯭ꯔꯦꯝꯖꯤꯠꯄꯨ ꯅꯨꯡꯁꯤꯕ ꯈꯔ ꯐꯥꯎꯕꯒꯨꯝ ꯇꯧꯔꯤ꯫ ꯁꯟꯗꯦ ꯅꯨꯃꯤꯠ ꯃꯇꯝꯗꯁꯨ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯁ꯭ꯀꯨꯜ ꯆꯠꯇꯕꯗ ꯄ꯭ꯔꯦꯝꯖꯤꯠꯀꯤ ꯃꯃꯥꯅ ꯃꯍꯥꯛ ꯍꯛꯆꯥꯡ ꯉꯝꯗꯦ, ꯆꯥꯛ ꯈꯔ ꯊꯣꯡꯕꯤꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨ ꯍꯦꯛꯇ ꯀꯧꯏ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯌా ꯑꯃ ꯃꯇꯦꯡ ꯄꯥꯡꯂꯦ꯫ ꯄ꯭ꯔꯦꯝꯖꯤꯠ ꯈꯪꯂꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯇꯧꯔꯤꯕ ꯂꯤꯂꯥꯁꯤꯡ ꯑꯗꯣ꯫ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯄ꯭ꯔꯦꯝꯖꯤꯠ ꯈꯣꯏꯒꯤ ꯏꯃꯨꯡꯒ ꯉꯥꯏꯁꯦꯜ ꯑꯣꯏꯕ ꯄꯥꯝꯃꯦ꯫ ꯌꯥꯝꯅ ꯇꯣꯏꯅ ꯅꯨꯄꯤ ꯃꯆꯥꯗꯨꯅ ꯄ꯭ꯔꯦꯝꯖꯤꯠꯅ ꯍꯩꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯀꯌా ꯇꯧꯔꯛꯄ, ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯅꯥꯌꯦꯡꯗ ꯈꯔ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯄ꯭ꯔꯦꯝꯖꯤꯠꯅ
mayama Subonda asumna tami. Tamo, mamana tawrisi karino. Masibu miyamagi machatla. Lehawga aigi marido khangna mahna thugaina basili banatra. Karino ina tawgadabase. Tamo ay pangan thokpa ngamdre. Tamo na nanaw da lawsing kita pibiyo. Nanaw yamna ware haiduna Premjitto kaplaga mayamada amuk wakalae. Subol na mo hairae. Nang karigini hanaribano. Karimatu nungaitaba tawgano. Makoyna sanaribi lilase. Eko yengsi. Karigumba kai hanjilaglagadi nayamana khudmak phanaba singani. Mataw asum tawna mayamana Premjitta thawna kaya ama pibiraduna manaw nupabu themi. Numittugi matungdagi Premjitna nupi machado tuition tawbiba matamda mahang hana torma mong mataw kaya asum henjilai. Somdasu lehawgi mapagi sorat phawa loikrabani. Numit kaya ani masu hawkrabani. Premjitna tuition tawbiba matam ayamada nupi machadogi mi eng na eng wangang sangang loina khangle. Kariguma khara tawraklani haibase. Nomagi numit amadadi nupi machaduna Premjitta yamna ikaina nusibagi chithi ama pirakhi. Chithi ado pirakpa matamda Premjitna nupi machaduda fajana haiki. Nangdi aigi changumna khalle. Nahangna siguma wakhanju khangano. Class 10 che fajana thado o. Mak wangna phawna busu hono. Nangmuda aina larik tambiribane. Larik tambiriba oja amaga chhatraga siguma mari leinabase mina su phana ngangnaroi. Nang asiguma khanganu haiduna Premjitna nakoina na khummi. Numittugi matungdagi nupi machado makoida tuition tawba lakidre. Mak ikairaba male. Nupi machaduna tuition lakidabadagi Premjitki mamana karigi laktribano haiduna nupi machaduda hangnuba male. Nupiduna Premjitna hairappa wahising ado mamada punna tamlakpadagi Premjitki mamana Premjitpu yamna thina ngangi. Nupi machado yamna thuna kaw. Nak tuition tawdaba yaroi haiduna yamna thina ngangladuna nupi machaduga mahakka mari leinanaba phawba Premjitna ngalaki. Premjit yamna sauki yakide. Numittuma mama machado yamna khanaki. Numittugi numidangdadi Subolga Premjitka wari sanare. Subolna asumna hairaki. Hawjikti lila ase karino haiba fajana khangle. Ngasidi nayamba nangonda wa ama haige. Nang asi tawba ngamgadra. Premjitna hairae. Kari wano tamo nanaw pagthokjage. Subolna hairae. Chalo horen numidang pung 10 tarakpa adwaida nang lehawbu lawrulu chalo. Ngasidagi nakhoi ani yuban pusida khongdaba oijaro. Wahay adu hairakpada Premjitto mayamabu kolaga kapchakhi. Mayambu aroibada pantholiklamna amukana khurumjari.